ꯉꯥꯁꯦ ꯐꯖꯗ꯭ꯔꯥ ꯔꯧꯅꯦ ꯑꯗꯨ ꯀꯦꯖꯤ ꯑꯃꯒ ꯒ꯭ꯔꯥꯝ 200 ꯈꯔ ꯍꯦꯜꯂꯦ ꯑꯗꯨ ꯁꯤ ꯃꯆꯥ ꯍꯥꯏꯕꯩ ꯋꯥꯅꯤꯀꯣ ꯑꯆꯧꯕꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯩ ꯃꯆꯥ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯆꯥꯎꯔꯕꯅꯤ ꯆꯥꯎꯗ꯭ꯔꯥ ꯌꯥꯝ ꯁꯥꯡꯗ꯭ꯔꯥ ꯑꯆꯧꯕꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯩ ꯄꯤꯛꯄꯩ ꯋꯥꯅꯦꯕ ꯁꯤ ꯊꯣꯡꯗꯔꯛꯑꯒꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯆꯩꯔꯥꯎꯕ ꯃꯇꯝꯅꯤꯅꯀꯣ ꯏꯟꯖꯥꯡ ꯃꯊꯦꯜꯁꯦ ꯄꯥꯐꯣꯔꯅꯦ ꯉꯥ ꯊꯣꯡꯕꯅꯦ ꯏꯔꯣꯝꯕꯅꯦ ꯁꯤꯈꯩ ꯄꯣꯔꯛꯑꯦ ꯀꯣꯟꯅꯕ ꯈꯔ ꯄꯨꯔꯛꯑꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤꯀꯣ ꯃꯌꯥꯝ ꯅꯨꯡꯁꯥ ꯌꯥꯝ ꯁꯤꯠꯂꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯔꯦ ꯉꯥ ꯊꯣꯡꯕ ꯃꯍꯤꯁꯦ ꯍꯥꯟꯅ ꯍꯩꯊꯔꯒꯦ ꯃꯍꯤꯗꯤ ꯀꯌꯥ ꯌꯥꯎꯍꯟꯗ꯭ꯔꯦꯕ ꯌꯣꯡꯆꯥꯛꯀ ꯉꯥꯒ ꯊꯣꯡꯕꯅꯦ ꯁꯤ ꯏꯔꯣꯝꯕ ꯈꯔ ꯑꯃ ꯍꯥꯞꯆꯤꯜꯂꯒꯦ ꯌꯣꯡꯆꯥꯛ ꯃꯇꯝꯅꯤꯅ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ 2 ꯍꯥꯞꯆꯤꯜꯂꯒꯦ ꯉꯥ ꯃꯇꯣꯡ ꯐꯖꯕ ꯑꯃ ꯍꯥꯞꯆꯤꯜꯂꯒꯦ ꯉꯥꯅꯤꯅ ꯈꯣꯡ ꯍꯥꯞꯆꯤꯟꯕ ꯀꯤꯅꯤ ꯍꯥꯎꯔꯅꯤ ꯄꯥꯐꯣꯔ ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯕꯤꯌꯨ ꯁꯤ ꯃꯌꯥꯝ ꯍꯥꯎꯔꯦ ꯉꯥꯒꯨꯝꯕꯁꯦ ꯃꯔꯨ ꯌꯥꯝ ꯌꯥꯎꯋꯦ ꯃꯀꯣꯛꯁꯦ ꯃꯨꯟꯃꯟꯗꯅ ꯂꯣꯏ ꯁꯤꯖꯤꯜꯂꯦ ꯁꯤꯡꯁꯦ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯍꯥꯎꯒꯦꯗꯣ
ꯔꯣꯝꯁꯨ ꯂꯣꯏ ꯍꯥꯞꯆꯤꯜꯂꯒ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯃꯌꯥꯝꯁꯨ ꯅꯩꯔꯦ yongchak maro ini Đấy. Bên trong nó rậm vậy đẹp được thời gian bạn sang con xuống hỏi hao thân là mẹ bên trong nó măng nha luôn một cái mua nó hút đây Atay da kan da cukup papor da bukti kan ngam no sabi na asam man ano ka luôn nhau
ꯃꯣꯔꯣꯛ ꯁꯥꯕ ꯈꯪꯅꯕ ꯀꯣꯡ ꯀꯣꯡ ꯑꯃꯇꯪ ꯇꯧꯕ ꯔꯧꯗꯤꯀꯣ ꯑꯗꯨꯝ ꯃꯔꯨ ꯌꯥꯎꯒꯜꯂꯤꯗꯅꯀꯣ ꯃꯌꯥꯝ ꯃꯅꯨꯡꯗ ꯑꯁ ꯄꯛꯇꯥꯏ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯄꯨꯂꯞ ꯄꯥꯏꯊꯈ꯭ꯔꯦ Mom, onion, Maria. Mama. Lalu, lalu, Empang, mapan,
ก็ahum니까 따라ahum도이네가 Sakit sangat. Nangarap ako. Tama li. Yo tara mga. Tara talo. Nasasagi bagay thade ko. Ay masida idu neba tara talo. Ipulap sajang ngam. Nabong khangde. Mo masih simdi to. Kapun na pa.
ꯑꯩꯍꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯟꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯤꯅꯦꯕ ꯑꯗꯣ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯃꯤꯅ ꯊꯥꯖꯕꯤꯒꯗ꯭ꯔꯕ ꯍꯧꯖꯤꯛ ꯆꯥꯁꯟꯕ ꯃꯌꯥꯝꯗꯨꯗ ꯑꯗꯣ ꯆꯈꯥꯎꯒꯤ ꯂꯥꯏꯅꯗꯤ ꯅꯥꯗꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ